Manipur ki Home Guard personnel masing hengat-hannaba High Court of Manipur na pikhiba order ama Thabakta Onthoktabagi Mayokta All Manipur Home Guard Employees Welfare Association ki President Y Mangi na Contempt case Thakhre mari leinaba shing na thabak paikhatli haibagi khudam oiba yaba affidavit pikhatlaknaba court na chayol amagi matam pikhre hairi. All Manipur Home Guard Employees Welfare Association ki President Y Mangi na press na thadurakpa chayol amana hai Ministry of Home Affairs के Civil Defense Fire Service amadi Home Guard के Director General B.L. Bhora na kumja lising ani supna mari के March 18 da Manipur के Home Guard personnel के apunba strength ase lising ahunga Chahum Marifu Marida Hengathannaba Government of India के Chief Secretary A.P. Sharma da khangan kibane masigi matung inna mari leinaba singna thabak paikhatnaba direction PBU amade tampaki nongna semlakpa district ani asida Home Guard personnel singi awat pakaya leire haina kumjali singani sub Konithoi ki March 15 da Manipur Home Guard Employees Welfare Association ki President Y Mangi na court asida wakat ama thangalakibane wakat asigi matung inna kumjali singani konithoi ki October 12 da High Court of Manipur ke Justice A Guneshwar ke court da hearing chathake maduda Manipur Home Guard की Commandant General के माइकेदगे Government of India ना अवातपा Home Guard personnel सिंह लौगदबने Commandant General नंगमदे हाइना counter affidavit अमदा खंगलखे मसिगी मतुंग इन्ना कुमजाले सिंगनी कुनमरी की December मरी दा चथबा hearing अमदा Government of India ना था अहुंगी मनुंगदा हिरम मसिगी मतंग दा खनदुना पाउकुम पिरकनबा खंगनखे अदमोइनमक ngasi phawba karigumba thabak ama paikhataba amade paukum piraktabadage tha asigi kunda contempt case ase phal tawkhibane High Court of Manipur na tha asigi kunma thoida hearing chathatuna mari leinaba singna hiram asida pukning changnaba warol thanaba khanganke respondent gi maikadagi chayol amagi manungda hiram asigi matangda thabak paikhatli haibagi khudam oina affidavit court ta paukum oina pikhalakadabane makhataba hearing lakliba May 15 da chathagani haina so khanganke awatpa personnel sing lawnaba thabak paikhatpa tarabade lamdam asida leiriba mahimasen thairaba na hakaya thabak pibada mateng oigani amade thabak phangdabagi awaba da kharada oirabasu kokhanbada chawna mateng oigadoribane Wakhalon asida yumpham oiraga awatpa Home Guard personnel sing laubagi thabak paikhatnaba mari leinaba singda pautak PBU haina High Court ta wakada se lankhatkibani haina so chayol asina makhatana phungdorakle